NRC update taunaba taliba demand bu lengak na miyam da chamnam na hanbiganu haibigi JFD gi wafam phongdoli masi NRC update taunaba taliba demand bu akoigi NRC amadi census akoigi hiram amata da mari leinadi haina su phongdora leo jamasi akoini manipur miyam na talaga demand asi akoigi census pangtok tringai da NRC akoigi National Register of Citizens asi pangtok laga lamdam asi dagi mitop sing asi khandoktuna akoigi census pangtok piu haiba demand se kya pishinduna lakhe bani adubu gahan akoigi census hana tauraga NRC tauba kanglon ama leirami haibagi wafam ama oza masi swai matang se oza gi moda di kamaina ka aikoina manipur da subject expert leiba mayam sina ngang sing se ngasi di khoi mi cham parja miyam na government thangale pot mayam se khoi gi miyam gi mihut oiriba lengak sasan da yawbi sing ita ta ton tawe even census NRC update tauba census hana NRC hana taubiu census tautinga da si tauba haibu matam da SRI ga mane hajalapuna pot chingba koi myam thengna gre da koi ge subject expert sing na pira iba civil society organization myam thama iba lauriba myam sing se masigi issue myam ji issue na issue divert tau tho chakraga nga ki yana ba sakhibu mong jathar ko pot sira ne koi na yamna nungai taba aduga ta sing na ha ga di sasan si ningthi na mapung phana taubu ngamdraba taujaba ngamdraba pot amakak ta ngasi koi na uraiba then sinabu koina zabi tharaga chatlaga di miyang be thabok tawbu ngamoina ek hairiba then sigi chapchaba example hamabu koi handaki khongjom de gi numita koi gi hojikpudi koi gi CM na press na ngbo wafong amada kona su numita dum react tawche khongge bako numita kari maram gi state song sakta bano haibada irang jina bhab oyogdre haiba wase yamna kari hai tare tabada nungai taba aduga responsibility do kemta yawdan leiba man ba pot amaka koi ngasi uri ibisina maram do chapchana madugi pot isam chamba pot na khandokpa pot amada lak je lewa ki obe leinarimba puwari chahi lising ahum lising nga gi lein thajanariba manipur gi puwari aduga ipaipu singna adumba 1891 na tawki port adagi even CM gi press hand out to 1891 igodo 1991 ibagi koina chumibra lalibra subject correction oichi but it was viral koina press media sing the WhatsApp group sing the ko admai tholokpa adana yamna section the port amukak lakpa twice they koina cabinet kaina koi kitchen politics aduga kitchen cabinet kaina harpa sumbagi pot mayam ama koina hairi iba pot sida koigi yamna unauthorized oiba aduga responsibility ke chap chana madugi ayaba yaudana piba kanggu mayam amagi guidance advice apcho chatpa manba sasan ama lakpa film da urak pase prajamon yam level TV ne is my thamsani hoi oza koigi mathang ase koigi CRPF na nongmaina kapada laikhidaba micham ahungi thodokta judicial inquiry tawhanbina ba high court na wakalakle high court of manipur na khananabagi damakta close list ki admission gi makhada May 3 lising ani kunga tarukta list of naba direction pikre haibaki headlines of kag yaureza oza mase koigi gelman gi CRPF ki mihara se thijin humjim bada kadai fa merit amadi de merit legani haibase oza gi mota kamana khanbega akoina even masigi pot mayam sing se thizinna ba koi samaina pi ba taraga su any form of investigation je koina final oibe je NI da sinarga to oibe dum tawe ko aru ngarang koi samaina wakal aisi kari gin ha kana masiga chamana ba pot number 2023 dagi 12 February da NSN IM sing ne sing na hatok pikraba kampu PPS ki manung dagi kilometer ahum go manung lapnar leba khulam ka ta har kraba kwagatil konjela kai dagi hanagi former minister oramba akoi jam langam gi masanopa akoi jam ngan bagi misi dugi matang da haibitare 2024 da civil case number 631 of high court case niko sidai dai kona FIR number na close to of 2023 da kampupi kaino police ta su moto case lokho ki ba case ama khoi ngarang nan hwelam pau gi kaino da andaki chali tha si kaino da hap ki edition am khak ta ko message de khoina commissioner home da 18 March 2023 da home na high tar home da nate minister of home affairs ki special secretary da internal secretary da bob da official oi ba ai ba role pira kanda kaino tau ki ba pot am khak lai adra NIA di gi investigation si masugi pot si kamain tau ga na petition du madu thengna bai matung in hai tare ko 2nd April 2026 ta ngasi NIA gi edition SP jina mana harak 11 page ban affidavit amada pirak pa khum magi matung in na masi ministry of home affairs dagi refer to ta targa di case pai bia de ha puram leba adu ngasi fawda sinagi ba pot NIA sinagi pot ai ba se refer to I torok ti ha ba post ni yam mun khanga da ba se aduna masigi post da madugi NIA link khali si kari marung gi no hai kanda leibak sida security amadi terror activities sing chatharak ba sing thogdo to investigation taunaba NIA link kin hai char zu madug bo pot amakha madugi pot yaud di yad bo pot amkhuk leiba aduna
adana kanona counter affidavit ama 10 March 2026 ta court na pir u haiba matamda respondent 1 2 oriba kangu sing na chayol ahum pina khangalak lay heba aruga samana na hauji pose kaningba court ta chalu da taragadi kogi madugi NIA gi poto sinagre hare kan madugi tawmangam da pot laeba anuga sidi manipur yam sathiba ma even ngarang department of agriculture sing to eco hujik sigi matak ta thaido ga burning of a topic amada nahan koina moirang khuno Tronglaobi amadi kanor mane moirang sigi kanguna kwakta gi kano amakna pusalakba har gi gari amda chingdaraga mai thaba chingdaraga mulhawi haiba then paisa khai haiba lupa chonga lising ani lising manga khai haiba gi tokdokta nga yam nuai ta ba haiba tare mioi ba moina himinaba matamda tawriba phot thoiba irang sigi manungda kari tawdage khangdadna ikoi any community amagi represent toroga ikoi gi kanglu phuruk kragi kano mioi khra punjalaga ta tawai phim da chadharak pose not only the Meiteis, not only the Pangals, not only the Nagas ki makom not only the Kuki sigi pot chadharak pose nanga sde ikoi manipur total unrest ko aro sigi posida koi Indian Penal Court ki hana chanar mayam dugi replace ta graba Bharatiya Nyaya Sanhita ki BNS ki section 153A or the 153B or the 295A aduga 505 ki matungi na haitare criminalize promoting enmity outless religious feeling and causing public mischief based on religion race caste aduga this law aim to maintain public order and harmony na yauri ba pone ba sigi matungi na mogi IPC ke section hana 153 oiba A oramba hujikna BNS ke section 196 oiba posiki matung inna aduga IPC ki mamang da 153B hujikna BNS ke section 196 laiba pot aduga IPC section 295A hujikna BNS ke section 299 oiba pot aduga IPC ke section 105 clause 1 hujikna N clause 2 oramba posiki matung inna sumba mayam ama sumba irang thokpa sagrapa mayam singse masigi punishment chapchana pibe yai and protection of civil rights act 1955 ki matung inna madugi pot mayam singse masigi pot mayam ji madum punishment pibe yabagi pot leiba se koi ngarang yam nuai ta pot amaka madugi pot si koi agriculture department ki director na sengtrok pot amada madu FIR pangre hana su tare ko sigi matakta madugi pusalami bo pot si yamna unauthorized oiba aruga dealer amagi kano yaudaba madugi kano haitar authorized dealer oida pot amo oibina whether regulated or unregulated madu pot yade ha pot neba and agro tech solution ko wa farm amaka kwakta laiba amakak na madugi pot loan na hurana la da puram pot ne habadi confirm tawre aduga crop pen technology haba Bihar gi ani maksigi matakta hujigi purami ba DAP ko na swada diamond hariba pot se masi aran ba pot ne habina ngasi di makoi ani gi matakta FIR lokut kani logi matung ina serak pigene agriculture director na ngarang thamak pot se amron de yam pot amane sigi pot sigi matang da tongan wafum mayam ma tabad no ai tabako maliem sida kanam kiningai leite mukna malem sida makoi gumba maitai khura kanogi khara du khona ki gada bonate wal leiba amta ki de adana sida kano kakching yowangam draba thangjing gi rot kitang phut khara hajing am da chakmai none kan haiba mi ma yauri ba ko ngrang gi mi phom du ko sida sida chendari ji kana no hai kan da madugi pot da warep sing du di mi phom sing du di koina moigi maming leiba CSO sing aduga moigi ampaya haibo mane ko amaga yaungna phom ba pot amani sigi pot mayam sing sida koi aran ba to mayam sing sti community kaika ama magi marak ki wanatana ekoi gi mayam sing loi leina ramgani adu warep matam social media thadok matam da matung inba gyan men ta da khoba irang thogor pa mayam ama se sina maram war kana manipur gi lairiba issues core issues gi na thaira ga chatna ba pot kra masigi deep state mayam hane posna sin badigi manung channa lalong da lang da thuraba manipur praja miyam ohe leiba pot se gyan men ta da na chinga puchat pa kangu du na ne